Hairok Apunba Clubs Hac Lingkhatlamba Social Activist Mandir Laishram na Leikhidaba Chahi ama Farakpagi Palan Thouram ga mari leinana ngasi Leikhidabagi photo da Laishu katuna ikai khumnabaga loinana nongmagi oiba mitlayeng bagi kem amadi katpagi Thouram ama Hairok Part 1 Mamang Laikai Community Hall da Pangthokkhre. Hairok Apunba Clubs na sinduna pangthokpa Thouram aduda Saksham North Eastern gi Coordinator G Jadumani Sharma, Shaksam gi State Secretary Jiten Khuman, Hairok Apunba Clubs ki President Wahengbam Jiban Singha, Laikai gi Ahal Khundrakpam Itomsa Singha amadi Apunba Maira Paibi Hairok ki Convener Thokchom Sandhyarani Debina Presidium Member Sing oina saruk yaki. Thouram aduda saruk yakiba Hairok Apunba Clubs ki Advisor Laishram Jadumani na haikibada lamdam asigi miyamgi damakta hiram kayadagi kathok piramlaba Mandir Laishram na Leikhidaba asi menkhatpa ngamlaroidaba achouba mangzaba amani. Lamdam asida thokliba achouba irang asidasu Manipur imagi damakta achouba thodang kaya laurambata natana Hairok Apunba Clubs lingkhatnabagi damakta amadi Hairok ki Apunba sagatpada achouba thodang laurammi. Mahakna Leikhidaba Chahi ama mapung farakpa ngasidagi hauraga numit nini chupna lemna mit layeng bagi amadi lemna katpa ahal oirabasingda khudol tamba amadi health card yenthokpagi Thouram pangthoksabani. Makha tanasu chahi khudingi mahakna Leikhidaba numit asi palan tawduna miyamgi seba tawzagani haiki. Thouram adugi sarukama oina CMO Thaubalgi mityeng makhada District Hospital Thaubalgi Blood Center and Transfusion Unit amadi HAC ga khutsamnaduna blood donation camp amasu pangthoktuna miyoi kayana lemna katki. Loinana HAC na Saksam Manipur ga khutsamnaduna chahi humdragi mathakta leiraba ahal singi oiba lemna mit layeng bagi kem amasu pangthokhi. Leikhidaba Laishram Mandir Singh Founder Apunba Club Hairok amadi Social Activist mahagna Leikhidaba Chahi ama mapung farakpaga loinana gasi akoina Apunba Club Hairok na sinja lagjaduna mahagna Leikhidabagi Thouram numinini subna pangthok jagadoriba sida gasi ahan numit ki ona akoi free blood donation camp amadi free eye camp 70 plus da Chahi humdragi masakta leiba ahansing mitlayeng bagi camp amadi blood donation camp akoi gasi pangthok jare hayeng asima akoi ahal loirabasingda presentation tauba home da leiba ahansingda presentation tauba amadi action gi card yenthokpada asina singbu program kaya ama taubaga loinana hayengi kumon asi chatliba kumol asi loisinjagani maram aduna makha tana akoi tongan ba chahi hokliba chahi kaya dasu Thouram kaya pangthok chabaga loinana hena mapung haba Thouram pangthok nabagi damak Apunba Club na sinja langjagani loinana hogi thokliba conflict asisa achouba daita amasu lobiramba amadi Apunba Club pu sagatnaba achouba daita lobire haraga Hairoki unity amato oibe unity da hamiramliba hogi irakte tinmiramliba yambasigi damakta da Hairoki